मैं मसीदी ब्लॉग से ब्लॉग आती मैं मसीदी ब्लॉग से ब्लॉग आती मैं मसीकी वीडियो सिदी वीडियो नते ब्लॉग ब्लॉग मक्सु नते मसीकी वीडियो सिदी behind the scene plus खोगी लेकाई टूर तौरनी वीडियो नंबर द खोई ngasi chathok chasing खर तौर नमनी हाइदी खोई बाइक अमदनी को नम दोजे हेमो थाइनगी या कोई थाइनगी याम सनर मतमगी बाइक तने ngasi नम दोजे आई गिदी लोरे आई गी सिंदी लोगरा जि नंबा थाइनगी खोगी मैम ले सिदा को आई जी हाइदी पॉइंटेड कैम सेनर हिंगे मतम कई कई दुई मतम दुई वारी उदनी को तो सिदा सिदा अकेबा जो मैम ले रमगिनी काय वरा केबा द थाइने इ अम त केनर मी सिदा खोइ केरी वीडियो नंबर जे को ममांग ओन थोकरे दु मांग दे दमकी द केद्रि माले मादे ए या उदरे अया आई फ्रेंड के मैम नंबर मैम तू कैमरा दे नोंद्र नबा इने इ हाइएगा सब जो केरी ओ फोन चार्ज तो बोले मैम के बोले अंदर उबरे वही के बाना अच्छा तो सुमाइना मोगी टीम ने तो से जो आइना नाउ जुले मोगी मोई थाने की टीम ने तो मखा यंग असि माइ तोके लगा भी जे गाड़ी तो मिने रखो दे जी काय लो रे बस तो मोदा इकाय है असो इकाय है कनो सुमाइ इकाय बिलाउती तो ये नंग हावै अदुई मतम तो नंग सुमाइ सेजर को बिदि नते नेको काय हैना दे यो लोइ दे आई सुगुम ट्रेन दे आई सुगुम यावरक्ते अखोइ यावदे भाई हाइने अखोइ सक्ति द जु जाना रोय दुगा पाम जु पाम गि देबा अदु ngasi सेले बाजे दैता चाउथोक से अजो मैम सिना फंगबो सोमदना फजबा लेरमे सलाउना कैमरा फ्रंट लोम तो थोरा कांदना मोंग ताबा हीरो लेरमे को आई ड्रेस अतोप के तो लाका ट्रैक पेन के लो यारइ ने अतोप मा दुगा सी दुम सिलि लाइ ड्रेस दुम लो सेनग्रे गी सिंदी याम याउद्र हाइ तारे हादि सी वीडियो इस सक फजब खगी याम नैरक कांगू की वीडियो नि आई दि चनर रोइ दबा अदना आई गी सिंदी लो सेनग्रे याम गन आई मनाक्ता यों अन यो कांगू लाको जम फुरित मसु ने खोगाव जने फाजे लंगा बे नंग तोंग नि को इज ग लोंजरा नुंसी संबल खाजरा नंग मा तोगरे जे द गब जा थोसे लाइ जे आई काय हो नंग सुवारे चरा हेले चदले हाइस ngang đâu vào đấy, chỉ khơi dầu đấy bây giờ cả chứ nào, khơi gì rồi giàu hơi đông kia với cả cao hơi đông kia, xài lồng đấy giàu lộc, thì hiểm mà chứ đây đã đập đuôi đấy, cũng không đâu có đập không ạ, đập sai đập nào vậy, cái tàu nó tiêu, cái nó sẽ xuống, phăm mà lấy ví dụ hôm mang cho ai xuống anh ta đấy nhau, cái này thì xa thì của nó xa, phải làm xa rồi. हाइदि हुमांग जिना खि सर्कुलेट तो भाई तारे अंदगा नुंगति नोइते सो हाइदि हुमांग अदुम थोले बाजे रुमा अदुम पाइ लेनी हॉट याम अब सान देस तुना नमजे नुसा साये अयु मिसला तुमुगे हे मजे मैन ऑफ द मैच स्टार हे मजे अरे जैता इबाम लंदन खादो लम संगजी नै जिदि नन्नी दंगा उरुबा Pio ghi cái thang ra tao tao ăn rồi. Now I'm so lonely, like I'm Mr. Lonely. Baby girl, you let me alone night on it's in the jar. Ada deh. Kadang baca mata-mata. Anh bay ấy. Camera miền chứ nó mà đồ mà. Nang nang cái gì? Aijina 2018 gi mine moina 14 15 sai gi mine moina kai no che sky de no ko se ni kai no dei mam san de ni kai no dei mam da na kai se kai ba ai ju go de ni no ai ya ba an san ngan na dai nge che cha thong de ba ka ro ko to ra khang de ai che ka ni ko mu ta ka ni Buka sih
ꯐꯥꯔꯦ ꯑꯩꯈꯣꯏꯗꯤ ꯃꯇꯝꯁꯤꯒꯤ ꯆꯠꯅꯕꯤꯅꯤ ꯑꯗꯨꯅꯅꯦ ꯐꯖꯗ꯭ꯔꯅꯤ ꯏꯕꯣꯛꯁꯦ ꯆꯠꯅꯕꯤ ꯑꯣꯏꯔꯦ ꯐꯖꯒꯗꯦꯗ ꯏ ꯆꯦꯜꯂꯝꯃꯔꯣꯏ 이 ꯆꯦꯜꯂꯕꯔꯣꯏ ꯁꯥꯔꯀꯥꯟꯁꯤꯗꯕꯨ ꯉꯝꯗꯤ ꯉꯝꯃꯤ ꯃꯣꯏ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯎꯔꯨꯝꯁꯤꯗ ꯐꯝꯕ ꯑꯩꯈꯣꯏꯕꯨꯛꯇ ꯌꯥꯗ꯭ꯔꯦ ꯃꯍꯤ ꯆꯦꯜꯂꯦ ꯂꯣꯀꯦꯁꯟ ꯆꯦꯟꯖ ꯇꯧꯗꯣꯔꯦ ꯑꯩꯈꯣꯏ ꯂꯣꯏꯔꯦ ꯁꯤꯗ ꯅꯝꯕ ꯁꯣꯝ ꯆꯠꯂꯦ ꯀꯩ ꯏꯃꯥꯏ ꯄꯦꯝꯃ ꯑꯩꯈꯣꯏ ꯆꯦ ꯐꯣꯇꯣ ꯀꯥꯞꯄꯤꯌꯣ ꯑꯔꯦ ꯑꯗꯨꯗꯤ ꯊꯣꯛꯑꯒꯦ ꯃꯣꯏ ꯐꯤꯔꯣꯟ ꯑꯃꯨꯛ ꯆꯦꯟꯖꯟꯅꯈ꯭ꯔꯦ ꯂꯣꯀꯦꯁꯟ ꯆꯦꯟꯖ ꯇꯧꯔꯅꯤ ꯈꯨꯅꯧ ꯔꯣꯗ ꯅꯠꯇ꯭ꯔꯣ ꯑꯣꯀꯦ ꯃꯌꯥꯝ ꯁꯤ ꯐꯣꯟꯁꯦ ꯈꯪꯕ꯭ꯔꯥ ꯅꯣꯀꯤꯌꯥ 2610ꯗꯣ ꯀꯩꯅꯣ ꯕꯦꯇ꯭ꯔꯤꯗꯤ ꯌꯥꯎꯔꯝꯗ꯭ꯔꯦꯀꯣ ꯁꯤꯁꯦ ꯑꯩꯅ ꯕꯦꯇ꯭ꯔꯤꯗꯣ ꯌꯨꯝꯗ ꯂꯧꯊꯣꯛꯑ ꯊꯝꯃꯝꯕ ꯃꯥꯜꯂꯦ ꯑꯣꯟ ꯇꯧꯕ ꯌꯥꯔꯤ ꯁꯤꯁꯦ ꯑꯗꯨꯒ ꯑꯦꯌꯔꯇꯦꯜꯒꯨꯝꯕ ꯁꯤꯝ ꯑꯃ ꯍꯥꯞꯆꯤꯜꯂꯗꯤ ꯅꯦꯠ ꯄꯥꯏꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨꯒ ꯒꯦꯝꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ ꯉꯍꯥꯟꯋꯥꯏ ꯖꯥꯚꯥ ꯒꯦꯝ ꯃꯌꯥꯝ ꯃꯩ ꯇꯥꯕ ꯃꯇꯝꯗꯣ ꯁꯤꯁꯦ 2014ꯗꯔ ꯀꯩꯅꯣ ꯑꯩꯈꯣꯏꯁꯦ ꯑꯍꯟꯅ ꯄꯥꯏꯔꯝꯕꯩ ꯐꯣꯟꯅꯦꯕ ꯐꯦꯁꯕꯨꯛ ꯑꯩꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯒꯁꯦ ꯁꯤꯗꯒꯤ ꯇꯧꯔꯒ ꯍꯥꯡꯕꯨꯗꯤ ꯁꯤꯗ ꯍꯥꯡꯗꯦ ꯑꯗꯨꯒ ꯄꯥꯏꯕꯗꯤ ꯁꯤ ꯐꯣꯟꯁꯤꯗ ꯌꯥꯝ ꯇꯧꯔ ꯄꯥꯏꯔꯛꯑꯦ ꯋꯥꯔꯤꯒ ꯄꯥꯗꯅꯀꯣ ꯅꯍꯥꯟꯋꯥꯏ ꯋꯥꯔꯤꯒ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯋꯥꯔꯤ ꯌꯨꯇ꯭ꯌꯨꯕ ꯑꯣꯏꯅ ꯇꯥꯔꯦꯅ ꯑꯗꯨ ꯇꯥꯗ꯭ꯔꯤꯉꯩ ꯁꯤ ꯐꯣꯟ ꯗꯤꯁꯄ꯭ꯂꯦ ꯃꯆꯥꯁꯤꯗ ꯁꯤ ꯅꯨꯡꯗꯥꯡ ꯇꯨꯝꯗꯒꯩ ꯋꯥꯔꯤ ꯄꯥꯗꯣꯏꯅꯦ ꯅꯨꯡꯁꯤ ꯊꯤꯅ ꯂꯣꯀꯦꯁꯟ ꯌꯧꯔꯛꯑꯦ ꯑꯩꯅ ꯒꯥꯔꯤ ꯃꯆꯥꯁꯤ ꯊꯧꯔꯛꯑꯦ ꯃꯣꯏꯅ ꯀꯥꯔꯗ ꯂꯣꯏ ꯂꯥꯛꯑꯦ ꯌꯥꯝ ꯉꯧꯊꯣꯛꯏꯅꯦ ꯉꯁꯤꯗꯤ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯋꯦꯗꯔꯁꯤꯅꯔ ꯀꯦꯃꯦꯔꯥꯁꯤꯅꯔ ꯑꯁꯦꯡꯕꯗ ꯁꯨꯃꯥꯏꯅ ꯉꯧꯕꯗꯤ ꯅꯠꯇꯦꯕ ꯐꯖꯩ ꯑꯁꯪꯕ ꯃꯔꯛꯁꯤꯗ ꯉꯥꯡꯂꯞ ꯆꯠꯄꯁꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯃꯨꯟꯕ ꯑꯃ ꯄꯥꯟꯕꯒ ꯆꯞ ꯃꯥꯟꯅꯩꯀꯣ ꯃꯌꯥꯝ ꯁ꯭ꯄꯣꯠ ꯃꯐꯝ ꯑꯃ ꯌꯧꯔꯦ ꯌꯥꯔꯦ ꯂꯥꯛꯑꯣ ꯀꯔꯤꯕꯨ ꯇꯩꯔꯒ ꯌꯨꯡꯈꯠꯍꯜꯂꯤꯕꯅꯣ ꯑꯗꯨ ꯑꯣꯏꯅꯕꯨ ꯌꯨꯡꯈ꯭ꯔꯦ ꯅꯪ ꯀꯩꯅꯣꯗꯤ ꯃꯥꯟꯗꯦ ꯃꯥꯅꯤ ꯅꯪꯒꯤꯗꯨꯅ ꯌꯥꯕ꯭ꯔꯥ ꯌꯨꯡꯕ ꯐꯩꯌꯦ ꯅꯪꯒꯤꯗꯨꯗꯤ ꯋꯦꯛꯁꯅ ꯇꯧꯕꯅꯤ ꯍꯦꯌꯔ ꯀ꯭ꯔꯤꯝ ꯅꯠꯇꯦ ꯍꯨꯏ ꯄꯨꯟꯅꯕ ꯆꯦ ꯑꯃ ꯄꯨꯁꯤꯜꯂꯒ ꯌꯨꯝꯒꯗꯤ ꯄꯥꯜꯂꯔꯣꯏꯗꯕ ꯃꯤꯒ ꯃꯥꯟꯗ꯭ꯔꯣ ꯍꯧꯖꯤꯛꯁꯦ ꯐꯤꯒ ꯑꯗꯨꯝ ꯁꯥꯔ ꯂꯩꯔꯒꯗꯕ ꯏꯁꯇꯥꯏꯜꯒ ꯃꯥꯟꯗ꯭ꯔꯣ ꯆꯠꯂꯔꯣꯏꯒꯦꯗ ꯊꯥꯏꯅ ꯌꯥꯝ ꯀꯧꯕ ꯑꯩꯗꯤ ꯃꯤꯡꯒ ꯍꯥꯞꯇꯦ ꯅꯣꯛꯅ ꯂꯩꯔꯦ ꯑꯇꯦꯒ ꯅꯤꯛꯁꯜꯂꯣ ꯁꯝꯕꯨꯟꯗꯨ ꯃꯈꯣꯡꯗꯨ ꯑꯗꯨ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯨ 50,000ꯁꯨ ꯌꯧꯁꯜꯂꯛꯇꯧꯔꯦꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨ 50,000 ꯌꯧꯁꯜꯂꯛꯀꯥꯟꯗ ꯀꯗꯧꯁꯤꯒꯦ ꯀꯃꯦꯟ ꯄꯥꯊꯣꯛꯁꯤꯔꯥ ꯕꯦꯠ ꯀꯃꯦꯟ ꯄꯥꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯉꯣꯟꯗ ꯁꯛ ꯐꯖꯕꯒꯤ ꯂꯥꯛꯄ ꯀꯃꯦꯟꯗꯣ ꯑꯗꯨꯝꯕꯗꯣ ꯑꯣꯏꯅ ꯄꯥꯊꯣꯛꯁꯤꯔꯥ ꯀꯩ ꯈꯜꯂꯤ ꯒꯤꯞ ꯑꯣꯏꯔꯒꯗꯤ ꯇꯧꯔꯣꯏꯗ ꯒꯤꯞ ꯑꯣꯏ ꯇꯧꯒꯦꯗꯤ ꯑꯩ ꯏꯁꯥ ꯇꯧꯊꯣꯛꯈꯤꯗꯧ ꯉꯥꯏꯔꯦ ꯒꯤꯞ ꯑꯣꯏ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯒꯤꯞ ꯑꯣꯏ ꯇꯧꯅꯕ ꯀꯔꯤꯝ ꯂꯩꯇꯦ ꯑꯗꯨꯅ ꯅꯪꯒꯤ ꯑꯩꯈꯣꯏ ꯅꯪ ꯁꯥꯗꯦꯡꯒꯦ ꯒꯥꯔꯤ ꯅꯠꯇꯦ ꯁꯤꯗꯤ ꯃꯥꯄꯨꯟꯇꯤ ꯀꯣꯕꯔꯅꯦ ꯒꯥꯔꯤ ꯄꯤꯔꯣ ꯍꯥꯏꯕꯅꯦ ꯒꯥꯔꯤꯁꯦ ꯁꯠꯂꯣꯗꯨ ꯑꯩ ꯐꯣꯟ ꯑꯣꯏꯅ ꯌꯥꯎꯔꯤꯗꯣ ꯑꯗ ꯍꯦꯃꯒꯤ ꯃꯅꯥꯗ ꯆꯤꯜꯂꯤꯕ ꯁꯟ ꯃꯉꯥꯒꯤ ꯁꯅꯥꯁꯦ ꯑꯁꯤ ꯒꯤꯞ ꯑꯣꯏ ꯇꯧꯔꯁꯨ ꯌꯥꯏꯀꯣ ꯈꯣꯡꯇꯤ ꯃꯣꯠꯂꯅꯤ ꯀꯩꯅꯣꯗ ꯂꯣꯏ ꯒꯥꯔꯤꯗꯨ ꯂꯩꯈꯣꯝꯃꯒ ꯊꯧꯕꯩ ꯂꯣꯏ ꯃꯣꯠꯂꯝꯃꯤꯅ ꯑꯅꯣꯛꯁꯦ ꯍꯟꯗꯛ ꯈꯛꯇꯅꯦ ꯎꯞꯄꯩꯁꯦ ꯑꯩ ꯊꯥꯏꯅ ꯑꯗꯩ ꯑꯅꯣꯛꯁꯦ ꯄꯥꯛ ꯎꯞꯇꯦꯕ ꯑꯩꯁꯦ ꯑꯅꯣꯛ ꯎꯞꯄꯁꯦ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯑꯅꯣꯛ ꯎꯞꯄꯁꯦ ꯌꯥꯝ ꯄꯛꯇꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯎꯞꯄꯦ ꯍꯥꯏꯗꯤ ꯅꯨꯡꯁꯥ ꯌꯥꯝ ꯁꯥꯕꯅꯤꯅ ꯒꯥꯔꯤ ꯊꯧꯕ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯪꯁꯥꯔꯁꯦ ꯌꯥꯝ ꯏꯪꯉ ꯂꯩꯔꯝꯃꯦ ꯑꯅꯣꯛ ꯎꯞꯄꯁꯦ ꯑꯅꯣꯛꯁꯦ ꯁꯨꯃꯥꯏꯅ ꯍꯣꯏ ꯒ꯭ꯂꯥꯁ ꯕ꯭ꯂꯦꯛ ꯑꯣꯏ ꯀꯩ ꯑꯣꯏꯕꯁꯦ ꯑꯣꯏꯕꯩ ꯏꯪꯕꯕꯨꯗꯤ ꯌꯧꯉꯅꯤ ꯅꯍꯥꯟ ꯑꯩꯈꯣꯏ ꯁꯤꯅ ꯔꯦꯠ ꯑꯃ ꯎꯞꯄꯣꯅ ꯎꯞꯄꯜꯂꯨꯗꯅ ꯏꯃꯥ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯔꯤꯅꯣ ꯆꯥꯛꯊꯦꯔꯛꯑꯕ ꯁꯪꯁꯥꯔꯁꯦꯅ ꯄꯥꯈꯠꯂꯨꯔꯝꯅꯤ ꯃꯤꯅꯕꯨꯗꯤ ꯆꯥꯎꯈꯠꯇꯕꯅꯕꯨꯗꯤ ꯂꯛꯅꯕꯤꯗꯣꯏ ꯌꯥꯝ ꯇ꯭ꯔꯥꯚꯦꯜ ꯇꯧꯔꯛꯄ ꯀꯥꯡꯕꯨꯅꯤꯀꯣ 2000 ꯀꯩꯅꯣꯗꯤ 2011 12 ꯍꯣꯏ 13 14 ꯍꯥꯏꯒꯗ꯭ꯔꯥ ꯃꯣꯏꯁꯦ ꯇꯥꯏꯝ ꯇ꯭ꯔꯥꯚꯦꯂꯔ ꯀꯥꯡꯕꯨ ꯉꯥꯛꯇꯅꯦ ꯁꯤꯗ ꯂꯩꯁꯤꯌꯣ ꯃꯥꯏ ꯄꯦꯝꯃ ꯃꯃꯥꯏ ꯂꯧꯊꯣꯛꯑꯒ ꯁꯤꯗ ꯊꯝꯃꯛꯀꯦ ꯑꯗꯨꯒ ꯑꯧ ꯅꯪ ꯑꯁꯥꯏꯗꯒꯤ ꯅꯝꯃꯛꯑꯣꯕꯀꯣ ꯐꯔꯤ ꯖꯦꯛꯇ ꯃꯣꯏꯁꯨ ꯍꯜꯂ ꯅꯝꯖꯔꯣ ꯃꯣꯏ ꯌꯥꯎꯈꯤꯔꯣꯏ ꯑꯧ ꯋꯥꯇꯔꯐꯣꯜ ꯌꯦꯡꯕ ꯂꯥꯛꯅꯤꯡꯉꯗꯤ ꯃꯌꯥꯝꯁꯤꯗ ꯋꯥꯇꯔꯐꯣꯜ ꯐꯖꯕ ꯂꯩꯀꯣ ꯌꯦꯡꯕ ꯂꯥꯛꯄ ꯌꯥꯅꯤ ꯏꯁꯤꯡ ꯆꯦꯜꯂꯤ ꯐꯖꯅ ꯑꯗꯨꯝ ꯑꯗꯨꯒ ꯀꯌꯥꯝ ꯆꯥꯎꯒꯦ ꯌꯦꯡꯉꯨ ꯁꯤꯗꯒꯤ ꯂꯥꯛꯄ ꯋꯥꯇꯔꯐꯣꯜꯁꯨ ꯑꯗꯨꯝ ꯂꯥꯛꯑꯦ ꯑꯗꯨꯒ ꯁꯤꯗ ꯇꯥꯗꯣꯏꯅꯤꯀꯣ ꯃꯌꯥꯝꯁꯦ ꯋꯥꯇꯔꯐꯣꯜꯁꯦ ꯃꯌꯥꯝ ꯂꯥꯛꯄ ꯑꯗꯨꯝ ꯌꯦꯡꯕ ꯑꯗꯨꯝ ꯂꯥꯛꯄꯤꯕ ꯌꯥꯅꯤ ꯇꯤꯀꯦꯠ ꯃꯃꯜ ꯀꯩꯝꯇ ꯇꯧꯔꯁꯤꯗꯦꯀꯣ ꯐ꯭ꯔꯤꯅꯤꯀꯣ ꯑꯗꯨ ꯅꯣꯏ ꯂꯥꯛꯄꯗ ꯁꯨꯃꯥꯏꯅ 2013 14ꯒꯤ ꯃꯤꯈꯩꯁꯤ ꯅꯣꯏ ꯎ ꯐꯪꯅꯤ ꯈꯔ ꯂꯥꯛꯑꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯦ ꯁꯤꯒꯤ ꯅꯝꯃꯤꯕ ꯚꯤꯗꯤꯑꯣꯁꯤꯒꯤ ꯃꯇꯝꯁꯤꯗꯗꯤ ꯑꯩꯗꯤ ꯄꯨꯔꯥ ꯁꯥꯏꯀꯜ ꯑꯃ ꯊꯧꯔꯒ
ꯁꯣꯔꯣꯛꯁꯤꯗꯀꯣ ꯁꯤ ꯅꯥꯅꯤ ꯈꯪꯗꯒ ꯏꯁꯇꯟꯒ ꯌꯥꯝ ꯀꯟꯅ ꯇꯧꯔꯤꯉꯩ ꯃꯇꯝꯅꯤ ꯑꯗꯨꯅ ꯁꯨꯝꯕ ꯐꯦꯁꯟ ꯅꯨꯡꯁꯟꯒꯤꯁꯦ ꯀꯥ ꯍꯦꯟꯅ ꯈꯪꯍꯧꯗꯦ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯀꯦꯁꯦꯠꯀ ꯂꯩꯔꯒ ꯑꯦꯜꯕꯝꯒꯨꯝꯕ ꯈꯔ ꯌꯦꯡꯀꯥꯟꯗ ꯎꯕꯗꯣ ꯉꯥꯏꯔꯦꯀꯣ ꯍꯥꯏꯗꯤ ꯏꯁꯇꯥꯏꯜ ꯃꯇꯝꯗꯨꯒꯤ ꯆꯠꯅꯕꯤ ꯆꯨꯅꯤꯒ ꯌꯥꯟꯁꯤꯟꯕꯤ ꯈꯣꯠꯄ ꯌꯥꯝ ꯇꯧꯑꯦ ꯅꯨꯄꯥꯅꯒ ꯑꯗꯒꯤ ꯄꯣꯏꯟꯇꯦꯠ ꯃꯥꯡꯗ ꯂꯥꯡꯉꯒ ꯕꯦꯡꯒꯤꯒ ꯁꯦꯠꯅꯕ ꯈꯣꯠꯄ ꯑꯗꯨꯝꯕꯒꯤꯗꯣ ꯅꯩꯌꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯎꯕꯗꯕꯨꯗꯤ ꯀꯩꯅꯣꯗꯤ ꯌꯥꯝ ꯃꯥꯜꯂꯦ ꯆꯥꯕꯩꯗꯤ ꯅꯝꯕꯔ 1 ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞꯇ ꯅꯝꯕꯔ 1 ꯆꯦꯜꯂꯤꯕ ꯅꯅꯥꯎ ꯄ꯭ꯔꯙꯥꯟꯒ ꯀꯣꯏꯅꯩ ꯀꯣꯕꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯑꯩꯈꯣꯏꯒꯨꯝꯕ ꯑꯍꯩꯕ ꯉꯛꯅꯕꯗꯤ ꯀꯨꯏꯅ ꯆꯪꯗꯦꯕꯀꯣ ꯅꯝꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ ꯃꯣꯏ ꯑꯉꯥꯡ ꯃꯆꯥ ꯑꯍꯩꯇꯕ ꯌꯥꯎꯕꯁꯦ ꯅꯨꯃꯤꯠꯁꯦ ꯄꯨꯔꯥ ꯃꯥꯡꯗꯣꯏꯅꯤ 1 2 action ꯑꯣꯖꯥ ꯌꯥꯝ ꯁꯥꯗ꯭ꯔꯣ ꯑꯩ ꯋꯥꯍꯪꯗꯣ ꯈꯨꯄꯥꯛꯅꯒ ꯊꯥꯖꯟꯅꯤꯡꯕ ꯐꯥꯎꯗꯕ꯭ꯔꯕ ꯉꯥꯏꯈꯣ ꯀꯦꯃꯦꯔꯥꯃꯦꯟ ꯁꯨ ꯑꯣꯏ ꯑꯦꯛꯇꯔꯁꯨ ꯑꯣꯏ ꯀꯌꯥꯝ ꯅꯣꯏꯖꯔꯝꯖꯥꯏꯁꯦ ꯅꯣꯏꯖꯔꯝꯖꯥꯏꯔꯕ ꯑꯣꯀꯦ ꯉꯥꯡꯉꯣ ꯐꯖꯅ ꯃꯐꯝꯁꯦ ꯌꯥꯝ ꯁꯥꯟꯇꯤ ꯑꯣꯏꯕ꯭ꯔꯥ ꯃꯌꯥꯝ ꯁꯤꯗꯅꯤ ꯍꯧꯖꯤꯛ ꯁꯨꯇꯤꯡ ꯁ꯭ꯄꯣꯠ ꯀꯩ ꯐꯖꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯗꯦꯠꯂꯤ ꯀꯣꯝꯕꯣ ꯑꯣꯏꯍꯜꯂꯒꯦ ꯐꯖꯈ꯭ꯔꯕ ꯖꯒꯥꯁꯤꯗ ꯐꯖꯈ꯭ꯔꯕ ꯑꯩ ꯑꯃꯨꯛ ꯆꯣꯡꯊꯣꯔꯛꯑꯦ ꯍꯧꯖꯤꯛ ꯅꯅꯥꯎ ꯅꯪ ꯌꯥꯎꯒꯅꯨ ꯌꯥꯔꯣꯏ ꯑꯗꯨꯗꯤ ꯅꯦ ꯃꯣꯏ ꯑꯣꯏꯅ ꯌꯥꯗꯦ ꯃꯣꯏ ꯑꯣꯏꯔꯗꯤ ꯊꯤꯖꯜꯂꯦ ꯈꯪꯗꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯇꯥꯔꯝꯗꯥꯏꯀꯣ ꯇꯥꯔꯝꯗꯥꯏ ꯀꯣꯔꯧꯒꯤ ꯇꯧꯔꯦ ꯚꯤꯗꯤꯑꯣ ꯇꯞꯇꯥꯏ ꯅꯝꯃꯨꯔ ꯁꯥꯎꯟ ꯌꯥꯔꯝꯗ꯭ꯔꯦ ꯁꯥꯎꯟ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯦ ꯑꯗꯒꯤ ꯑꯗꯨ ꯍꯦꯝꯕ ꯃꯪꯈ꯭ꯔꯦ ꯁꯤꯟꯁꯦ ꯑꯁ ꯍꯨꯃꯥꯡꯁꯦ ꯂꯦꯞꯇꯦ ꯍꯧꯖꯤꯛꯄꯨ ꯑꯗꯨꯝ ꯑꯩꯒꯤ ꯍꯨꯃꯥꯡꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯅꯁꯛꯇꯣ ꯑꯊꯤꯕꯗꯣ ꯇꯧ ꯍꯥꯏꯕ ꯍꯦꯝꯃꯠꯇꯣ ꯍꯥꯏꯕ ꯊꯥ ꯀꯥꯞꯀꯦ ꯍꯥꯏꯕ ꯊꯥꯁꯦ ꯐꯖꯅ ꯁꯦꯒꯥꯏꯅ ꯊꯣꯛꯏꯁꯦ ꯀꯥꯞꯀꯦ ꯍꯥꯏꯕ ꯅꯪ ꯌꯦꯡꯒꯦ ꯍꯥꯏꯕ ꯅꯠꯇꯦ ꯄꯨꯔꯅꯤꯃꯥ ꯑꯣꯏꯅ ꯂꯩꯒꯗꯕ ꯋꯥꯠꯂꯤꯀꯣꯅ ꯉꯥꯏꯌꯣ ꯅꯨꯃꯤꯠ ꯇꯥꯔꯦ ꯂꯣꯏꯔꯦ ꯄꯨꯔꯥ ꯃꯝꯃꯦ ꯃꯈꯥ ꯅꯝꯊꯔꯒꯦ ꯑꯗꯣ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯗ ꯕ꯭ꯂꯣꯛ ꯅꯥꯎ ꯃꯆꯥꯁꯦ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯂꯥꯛꯇꯦ